Online Manipurgi ayuki pau yengbiriba pumnamak puthoi laisramna khurumjari ahanbada maruoiba pau. Arambai Tengol gi luching purel Korounganba Khuman gi update gi lokhojarake lan kalingai matamda lan se kolom ga table da loisingada bani haibi khiba intellectual singna adom gi kolom singdo mathau tawbiro aikhoi gi pangal thauna puthok tuna ngak piyaba tawba yaba angamba tawkre athoba kaya su thawai thakre nakhoi gi amuk tawpham thokpa tawbiro miyam ga loinana yengjarage. Arambai Tengol gi PRO Robin Mangang Khoirakpom gi update gi lokhojarake separate administration haibasi mangda mangra tanba gumbani India manungda mache taba natraga kaiba oithokloi haina honorable governor na yamna mayek sengna haibirakhi ai ngasai haibada chitharame khwaidagi maruse khudingmak afaba ngakta oigani amadi oihansi leibak mangnaba 80 na khak tawjaroi miyam wakal leitana lei makhongda leiba 57 mountain division gi personnel ama ngarang numidang wairam mahakna leiriba berek manungda thauri yanduna siram leikidraba army personnel asigi maming Bisnuja Kuntragani Kawi Maha Kerala dagi laklaga haujikna leimakhong gi 57 mountain division da leibani thawai yaudra bhakchang adunga si rims ki middle sang da postmortem exam tawraga thamkhre thawdo sigi matang da Sabarmena police na UD case ma lokhotkre hairi mau ama thauri yanduna siram lei ngarang hing nongai matung pung 12 ga minute furom taba matam da mau ama masagi phamung ka da thauri yanduna siram lei hairi Thauri anduna siram liba mau asi thauba laisang themais nam leikai degi thaudam aying bide bi nifu Manipur bati hei sanjoi kawi mang masagi tumpham ka da thauri anduna siduna leiramba imung manunggi miyoi singna thengnarakpadagi Jenims hospital da pukhatuna laikanana bhonaki Manipur isubu lana puna bhona bada India gi high ranking official sing yausilakpa laibak thibani kokomi Manipur gi isu asigi achumba wafam bulana chathanabagi campaign da India gi high ranking official sing yausilakpa laibak thibani haina Kokomi gi coordinator Khurai Jamathobana Fongdokre Numit Kharani gi mamangda Delhi da pangthokiba Manipur gi bad haina mingthonba panel discussion ama committee on Manipur integrity Kokomi na sinduna ngasi North AOC da laiba classic hotel da pangthokre ngasi pangthokiba panel discussion adu da retired IAS officer RK Nimai Noni Arambam Ningthau Khongjam Saitajit Homen Thangjam Malem Ningthau Jamna chingba miyoi kayana sarugyaki Panel discussion adu dangba ngangladuna Kokomi gi coordinator Khurai Jamathobana hai Manipur da thakun mathoi helaba irang sida tongan me India gi mafam kaya dagi miyoi kayana interest lowki amadi lawsu lawragli adubu interest lawragli ba miyoi sing asina makhoi gi apamba narrative sing da pukhiba amadi aranba pau sandorokpa asina yamna critical oiba issue singbu lana chatkhiba yaba amadi lana chatkhiba thodok mayam ama leikre mahangna makha tarduna hai matam amada Kuki militant singna drone bombing chathare haiba matamda India gi army chief masayawna thabakta gi potharaba army officer amagana Manipur da drone bombing chathaba leite haiduna chumba wafam amabu lana chatlanki adubu hojikte National Investigation Agency NIA na thodo asigi matangda thijinbagi report court langkhalakpa matamdadi drone sizinaduna bomb ni fu thada ki haina mayek sengna haire masini natana drone bombing na chenaba amadi denan supply toramliba miyoi adu fare haina fongdorakre maram asina isu asibu lana chatkhinabagi campaign asida India gi high ranking official sing fawba yausilakpana Manipur da chawba chaitheng ama fanglaga lagleba sidagi ngakthokpa ngamnanaba ngasigi panel discussion asi pangthokpani haina su phongdoki state army dagi nongmai lut tawbagi matangda palladuna Khurai Jamathobagi hai am Quartet ki nongmai lut tawbadi tasengna Churchanpur da hawkhibani masigi video footage singna pramani adubu laibak thibadi Kukigi miyoi kharana national media da lana pauthokhtuna Kuki singna nongmai lut tawbagi wafam na thairaga handed over haiba tam sizinaduna makhoina nongmai lut tawkhiba leite haina unnaba honaki aduga nakala maromdana mitegi volunteer organization kharagi ming sizinaduna state na makhoidana nongmai piba oina Lana uhanna buhotnaduna lakli haina sumaral sikhi mana makha tarduna hai Manipur da irang si hek tholakpadagi ngasi phawba central forcing leikhidaba thodok kaya leikhre adubu central security force na leikhidaba du Kuki na kablakpa nongmai maruna panduna sikhiba ngaktani ngasi phawba mitai na kapa nongmai maruna panduna central force amata sikhiba leite haina su phongdokhi police station singda nongmai surrender tawnarakli Manipur da tholibe ethnic violence manungda State ke army degi lut tawkhiba amadi namduna lawkhiba nongmai amadi maru sing numit 8 ni gi manungda masana nongmai sing surrender tawraknaba Governor Arjun Kumar Balana tha asigi kunda khangan khraba matung asi su ching amasung tamgi tongan police station singda nongmai sing surrender tawnarakre
Pulisdagi fangba paugi matung ina ngasi surrender tawrakhiba police station adudi Singjamai police station, Andro police station, Sagolmang police station, Haingang police station, Nambol police station, Phagwakchau Ikhai police station, Moirang police station, Bishnupur police station amadi Churchanpur police station da yamdrabada nongmai kayadagi tadana surrender tawrakre. Pausina High Imphal West District ki Singjamai police station da magazine ga konana SMC carbine ama yauna nongmai mari double barrel ama hand grenade ahum surrender tawki. Andro police station da self loading rifle ama, Sagomang police station da nongmai manga, Haingang police station da maruga konana 9mm pistol ama aduga Churchanpur police station da nongmai mari surrender tawki hairi. Pausin hai makha tarduna hai Nambo police station da country made rifle ama, SBBL mari DBBL mari 303 rifle ahum ama, marusing grenade mapan, smoke grenade ama, stern shell ama, chair smoke shell ama, Baofeng handset ahum BP plate ama, BP beds nipan, assault beds mari, arm helmet taruk surrender tawki. Morang police station da SBBL ama DBBL ani, SMG carbine ama 303, rifle gi maru humfutara, hand grenade ama amasung chair smoke shell ama surrender tawki. Phagwakchau police station da SBBL ganama, bore cartridge manga, smoke bomb ama, BP jacket ahum, helmet ani, Baofeng handset ama surrender tawki. Bishnupur district police da magazine yauba, SLR ama, magazine yauba, insas ama, DBBL gun ani, SBBL gun ahum 303 rifle ama, local made pistol ama, lethal cell ama, Chinese hand grenade ani, mortar shells ama, stun grenade ani, detonator ahum, BP plate ahum amasung BP helmet taraga mari surrender tawki hairi. Panbayabadi Governor Joy Kumar Balana thasigi kunda cherol ama thoktuna Manipur ki ching amasung tamda nahasing aina yadaba mawongda lut tawba amadi namhaduna munba nongmai sing pairaga mirakta leirakpa asina law and order da achauba singnaba ama oihanbana Manipur da santi hanjilaknabagi ahanba khongthang ama oina lut tawkiba amadi namduna munkiba nongmai amadi marusing numit 8 gi manungda manaknakpa police station singda surrender tawrongnaba khangankibani. Karigumba hariba matam asigi manungda surrender tawrakpasingi mathakta karigumba makhalgi action amata lauroi adubu hariba matam asigi manungda pikhalakta batarabadi security force sizinaduna operation paksina chathabada nongmai leramba thengnarabadi akanba action lawgani haina khangankibani. Governor na khangankraba matung Manipur ki Chief Secretary Prashanta Kumar PK Singhana so hariba matam asigi manungda nongmai sing surrender tawraknaba akanba wafam thamkibani. Chief Minister oiramba Nongthoman Birena tha asigi mapanda CM fam thadokraba matung tha asigi taraga humdoida center na Manipur da President rule thamnakibani. Amarom kumja 2027 fawba matam leiba 12 suba Manipur Legislative Assembly su Union Home Ministry na notice ama thoktuna suspended animation da thamkibani.